Amit Shahana Manipur gi fibam amasung PR gi matangda ngasi khanagadawre. Manipur da suspended animation thambagi matam khangten tensilakpaga loinana miyam gi oiba lengak ama lingbagi matangda sedasigi law and order gi fibam karam tawribage amasung karam tawgadagi haibagi matangda Union Home Minister Amit Shahana ngasi review tawraba yai thazaba yabam hamdagi fangba pauna hai mifam maduga mari leinana Manipur gi Governor Ajay Kumar Bala Security Advisor Kuldeep Singh, Chief Secretary Punit Kumar Goyal amasung Director General of Police Rajib Singh yauna awang bathaki official Singh arangdagi New Delhi da thunglakre paosingna makhatana hai ngarang numidang wairam Union Home Minister Amit Shahana review tawraba yai haiba wafam asia chumbani haina BJP gi senior oiraba MLA amanasu pawasida hairi athuba matamda BJP na lusingba popular government ama lakpa yabagi oithokpa leire haina sumhakna claim tawri pawasina hai khananainabagi mifam aduda hauzik status gi oriba law and order gi fibam security gi sintok sinjin amasung saukhat thawranga mari leinaba singi matangda sukhanagani matam sangna kangdup ki rang na maram moiraduna tangdu leitaba fibam ama leiriba sida kamdauna pressure rule lauthoklaga anouba lengak ama thamgadagi haibagi matangdasu yamna kupna khanagani haire Manipur da pressure rule thambagi matam February 16 da loigadaba maramna New Delhi da pangthokadawriba review asi yamna maru oina launare president rule hek lauthokhibaga lengak sembagi matangda political parties sing amari local leaders sing na lokhatpa yaba thawrang sing lokhatuna lakli BJP gi lusingba sing amasung MLA sing na su January ama tha asigi manungda popular government ama sem haudragadi Manipur Legislative Assembly dissolve tawkhragani haina phongdokpa laikhrabani maramaduna BJP gi MLA sing na center dagi lusingba sing sinarakpa thodang sing pangthoknamba leptri Maitai gi MLA ga Kuki gi MLA singa pau Fauna batanatana Maitai gi MLA sing na Kuki gi civil society organization singa su wari sanaduna mahausa gi fibamda hanjin hanaba yamna kanna honabagi paulai Malem Thongamna Kotugi mathakta FIR thangatkhre social activist Malem Thongamna Committee on Tribe and Unity Kotugi mathakta fast information report FIR laukhat pinaba hengang police station ga officer in charge ki khutangda Kangpokpi police station da wakacherol ama fishinkre tongan baluk ki maira paibi imaivel single lonena ngase yupung 13 minute kuntra tabda wakat cherol adu hengang police station ge OC da pisinkibani December 13 ta kochugi maiki digi press statement ama thaduraktuna Malem Thongambu Kangpokpi fauna tanaba Akanba wafam thamlakhiba adu pung kunmari gi manungda handokpinaba kotugi maiki digi haijakrabasu thabakta onthoraktabadagi FIR laukhatpinaba wakat cherol ase pisinkibani ngasi gi khongsaradu da yaifanupi loop maiva khul mera paibi Laisana Human Welfare Association, Koirengai Manung, Koirengai Bazar Nupi Marub, Koirengai Uram Mapal Mera Paibi, Advanced Women Society, Awang Sengmai Mera Paibi, Kurai Konsam Laikai Apun Banupi Rup, Hengang Makhl Laikai Apun Mera Paibi na Sing Basu Sarugyaki. Ngarang ayu Kamjong District ke Maringtel amasung Myanmar gi kabo tampakalona bangong khoi paring da Akanba Mawongda Kapnakhre Manipur gi Kamjong District ke Manungchan ba Maringten amasung Myanmar gi kabo tampakalona ba Indo Myanmar border gi mafam amada KNAB oigani chingnaba singa Manipur ga west toba lalhaulup sing oigani haina chingnaba singa ngarang Akanba Mawongda Kapnakhre hairi press na phangba paw khimatung inna nongmai amasung bom kapnaba gi thodok ase ngarang ayuk pung 3 minute kuntra rom tarakpa matam Thokibani Myanmar da base tawba lalhaulup KNAB oigani haina chingnaba khulai paiba lalhaulup singna attack chatharaktuna nongmai round kya kapsilakhe tungda bom masing thingamdana thadarakhi hairi Indo Myanmar gi border pillar number 86 amasung 87 gi marakta leiba mafamda thokkiba khuthoknabagi thodok aduda KNB gi maikaida miyoi ahum asu apan nanglamgani haina thajanari makhatana nakal anina ngarang numidang wairam pung 3 minute kuntra tarakpa fawbada Akanba Mawongda nongmai kamna ki haina paw asina makhatari Sahi amaromta ngariba angang ama mafam khangdana kablakpa nongmai maru na panbadagi laikatnakhre ngarang New Year numit ki numidang waram pung 3 minute kuntra rom tabada Lamfen police ke manungchanba Naurem thong khulem lekaida Maikai khangna kapthorakpa nongmai maru na panbadagi chahi amaromta ngariba angang ama panduna sokpadagi hospital da laikatnakhre nongmai maru na panbadagi soklaba angang adu Jiribam district ke manungchanba Jiri lamdai khunaudagi haujikna
Nauremthong Khulem Lekaida Asanba Yum Amada Barada Leiba Elangbam Toiba Masung Elangbam Ongbi Lakhirani ani gi machanupa tombani thodok sokphomdagi phangba pauna haribana ngarang numidang wairam angang aduna Nauremthong Khulem Lekaida leinariba Asanba Yum adugi ka adugi maphamungda hiptuna leiringaida maikai khangdana kablakpa nongmai maru amana Yumgi Zingadagi Pau Tharaklaga Makokta Panana Soki, Taudo the Angang Adu Kapagi Makol Tab the Imung the Sensilaga Yengoboda Angang Aduki Kok Tang Basarukta E Tokunaram Badagi Kudakta Rims the Pokatuna, like at Naramatung Hausi Little Clinic ta Makatana Lion Bagitabakatari, Taudogasi Matang the Manungi Mio in the Pundropagi Matung in a day, Angang Adu Operation Tauduna, Makok Manung the Yaramba Nongmai Maru Adulotokre, Hausik Observation the Tamli, Haukiba Sahi listening Nicolum the Yeme Ohum the Gitolaki Bayrangatuna Maram Orega, Makoi Jiri Bamdigi Lanzilaka Mafamadu the Labani Hari. Pambal Tongna but Tambal Sana Honoringaida Ingtapa Hanjinbagi, Wafam di Kaktopikre Oj, Pamban Tongna Madi Manipur the Tamban Sana Honoringaida Lamda Masida Ingtapa Hanjinabagi Honabagi Wafam di Kaktopikre Haina, Veteran Politician Okram Zaina. Pongdokre, Manipurgi Ning Tamba Hanzin Hanaba, Manipur Kanaba Honoramba. Maharaj Gambir Singh Lekidabagi Chahi Yankai Mapung Parak Pagitoram Pangtoka Ribasi Gamari Lenina, Paumi Singo Nabada Mahakna Haiki, Sahi Taret Kuntaklu Ramatunga anouba Manipur Ama Pibirambat, Athoba Singh Adubu, Ngasi Equator Ningsing Bama di Kok non Bahibasi Yamna Maru Oi, Lak Liba Janawari Mapan Ginungtin Pungamaga Mini Kuntra Dagi Langtabanda Pangtoka Riba, Maharaj Gambir Singh Nursing, Sana Hira Sandra Ama di Sakang Haudraba Thoba Singh Ama di Komzali Singani Kulundogi, Irangsi da Tawai Kraba Thoba Singh Mafamda, Haikat Lekat Tamduna. Ira Chabagi Thora Masida Kuding Mang Nasarugabyu, Political Party Gi Oiba Hena Batamdana, Equipina Maksarugamina say, Paumi Singavana Badu da Chahi Tare Kuntakpa Ining Taugam Bir Sing, Amadia Toba Singi Ning Sing Lob, Atoba Singi Liklam Tiba Lob, Imagi Maira, Langtaban Kender Club, Maira Pai B Coordinating Committee Amati, Radio Listener, Gil Manipur Gitomi Singh, Hanagi Minister L. Zayantu Kumar Amadi Nauria Pakhang Lakpa Esigi Hanagi MLA RK Anand Susarugyake Hu Chen by Sing Taklobadagi Indoda Mioy Dramatoi Sire, Chani Hena Twjarkani, Madhya Pradesh Ki Indoda Hu Chen by Sing Taklobadagi Daria Santokuna Mioy Dramatoi Sire, Tataru Khatangai Riba Angang Amadi Chahi Huputra Manga Suraba Mioy Ama Yauna Mioy Dramatoi Sikibaga Loyana Atopa Mioy Chani Hena Twjarkani, local officials in the Pondokibaki Matungina, Nalada Pipeline the Tadarakpa Ising Taklobadagi, Daria Santokuna Mioy Sing Adusi Kibeni. Bagiratpur the supply to revoicing a sample Lauraga laboratory the test of the Kodongtingai oiba bacteria makhl kayamarum Yaramba Tenere Haina, official Singna Fongdoke. Maru oina E. coli, fecal coliform amade, Klebsiella Nasing Bam Yoibada over fiber toba yaba mahixing Yaramba Teneke, Hausi Power the single sample Marifurum laboratory the Changing Toguna Yankre, no money Manungda, Mapung Paba report Amatadoragani, health authorities sing the Pundora Kibaki Matung inna, Bagiratpur the Labour Police Check Postma. Manaki pipeline da leak koiba maram na thaknaba ising da bacteria makhl kayamarum yaukibani police outpost ki toilet ki thadorakpa fataba ising su thaknaba ising da yauksin kibagi kudam thengnare hairi indoor gi chief medical and head officer na phongdorakibagi matungina chayol ani gi angan basarukta manak na ngalaiba miyoi kyamarum oba khong hamtaba lahew hobuna chingbagi wakat laki hauzik phawbada miyoi lising amaga chamri rom hena oba phaiba tobagi report leire health department ki tongan ba team sing na yumthong lising ama chatret ta changuna yengsin bada miyoi lising ni panga changwa hena haksang amdana leiramba thengnake adubu miyoi sing adu thoidokna kudong thiningai oidre ka hen ba oba amasung khong hamtabana chingba tawrakpadagi miyoi chani hena hospital the Pukatuna Laikatnari. District authorities singna leak oiraba pipeline chemzilaba matungda amuk hanamiam the sing fangan nabagi tabak pakat pa haure section taurang laukhat pa oina mipung khuding mak ningtina lumthoklaba ising khaktamak thaknaba miyam the section waron PK Se Minister Mohan Yadav na thawdogasi ki matangda nungaitaba phongdokhibaga loinana laikidaba miyoi kudimakta lupa lak ani compensation piragani haina lauktoke matung tarakpada Madhya Pradesh ki mafam amatada asigumba thawdok sing thokhandanaba mathau taba section tharang sing lokhatle hairi amaromda thawdogasi ki matangda PIL amana high court ta thangalakre hairi Switzerland bar mai chakpada miyoi ni fusire chamagatara manga sokle Switzerland gi
Trendes Montana leiba war ama mai chakpada mioi ni phusi kibuga loinana atopa mioi chamaga tara manga sokpadagi laikatnari haina local police ki report amna phongdokre ski resort amagi mayo lakta leiba Constellation Barda Kangodana Mai Chapagi Todo Adu Tokibani, Pau Gimi Pamamada Wangambada Police Commander Fredericky Glisler Nahaiki, Hokibano Yamatung Pungamani Kuntra Tabada Mai Chakle Habigi Pau Hek Pambaga Kudakta Rescue Team Sangsinduna Mikan Ba Amasung Mating Pam Kitabaki, Firefighters Sing Namatamzana Michael Hobadagi Kahen Bakudong Tibanang Haudre. Matau karamna warda mai chalakibano haibagi matangda investigation chathaba haure authorities singna hingori bamioi singi mating pangnab gidamakta reception center ama hangdokpaga loinana helpline ki khutang daimung manung gi mioi singa pau fauna nabagi thorang lokhatle haire